ISCOM yamna Imphal da lakpa matamda thoglakpa daita pumba anoba lengak asina pugani haina CM YKM Chan Singna phongdokre. Manipur State ta BJP na luchingba anoba government ama semkhraba matungda party asigi anoba president athubada khallaba yai hairi. Manipur gi anoba lengak asigi cabinet expansion tha asigi taranithoi amasong tang tara manga gi marakta tauraba yai haina official oiba pau amana phongdorakli. Manipur government na Imphal amasong Ukhruul gi oina akhanaba helicopter service haudoklagani hairi. Amadi Manipur gi oina rural local bodies singi senba chahi introduction ani kunithoi amadi kulhumdoi dagi hauna senfam amatta thadorakchi haina union minister na phongdokre. ISCOM Manipuri News mit yang tabiri bapumna mapur kusana sherminna taramok chabagaloinana pungja sifawagi oiba maru oiba pausing sandokna pijeri. Kukizo community gi miyoi singna ana layengi oina natraga Imphal da lakpa matamda haujik paliba lengak asina daita pumba pugani haina Chief Minister Yumnam Khemchan na phongdokre. Wafam ase Ministry of Road Transport and Highways Mortna sanction taukiba strengthening of existing pavement from 00.00 km dagi 15.35 km and 30 km dagi kilometer nifu manga National Highway 137A Imphal Kakching Lamkhai section project ke flag off tawbagi thauramda phongdokibani. State lengak na sinduna Chief Minister Yumnam Khemchan, Cabinet Minister Governmental Konthaujam amadi KH Loken yauna BJP Manipur Pradesh ki President A Sharda, Chief Secretary Punit Kumar Goyal amadi tongan ba Assembly Constituency Singi MLA kayasu saruk yaduna pangthokiba thauram aduda Chief Minister na makataraduna Thanlon Assembly Constituency gi MLA Wungjangin Walti gi Maikei degi mahakna Chief Minister oirakpada harauba phongdoktuna mobile phone gi khuthangda wari sanaraba matung numit adugi numidangda Walti gi hakchangi fibam sokchilapada ICU da admit tawre Churachandpur da matik chaba layengfam leitabana khudong chadre matiang pangbina ba hairakpadagi mahaki maikeidagi angamba matiang tawraba matong ngarang makha taba layeng chathanaba Delhi gi damak Valtebu chartered air ambulance ta pukhibani loinana Kukizo community singi maraktagi Imphal da lakpa maru oina ana layenga mari lainana lakpa singi daita pumba paliba lengak asina pugani makhoida karigumba amatta sokhaloi haiki masida natana lamdam asigi special contractor kayana amatta oina punsinduna minus yaudana semgadoriba lambi asi chahi asigi April tha faubagi manungda loisingani haina contractor singi maikeidagi miya mamangda Chief Minister da thajaba pikhi loinana CM gi maikeidagi so quality maintain tawdana saba lambi gi bill pidanaba Chief Engineer da khanghanki. Manipur State ta ing kumjalising ani kulhumdoigi me ahumdagi horakhiba kanglop ki irang asina maram oiraga state asida political gi charang naba amadi matam khara president's rule thamlurabagi matongda handakta nauna Yumnam Khemchan Singna Chief Minister oina anoba lengak amasem khraba matong Central Bharatiya Janata Party BJP na Manipur State Unit ki oina anoba president ama khannanaba sem sare haina party asigi official amana phongdorakli BJP Manipur Unit ki anoba president khanba thinthakiba asi irang amadi tangtaba government ama leitabana maram oiraga achoba maram amani hairi
हौजिक लेरिबा मणिपुर स्टेट बीजेपी यूनिट की प्रेसिडेंट अधिकारी मयूम शरदा देवी असी इंग कुमजा लिशिंग अनि कुनमाथोई की जून कुनतरुक्ता सेंट्रल बीजेपी लुचिंग सिंह खलक्तुना पार्टी असिगे थबक थौरम सिंह यंगसिंदुना लाखिबनी मणिपुर स्टेट यूनिट बीजेपी की अनोबा प्रेसिडेंट खनबगी ऑफिशियल ओइबा अनाउंसमेंट लेट्रबसो सेंट्रल बीजेपी लीडर सिंहना मणिपुर की ओइना पार्टी असिबो माइपुनना पुबा ngamba amadi इंकुमजा लिशिंग अनि कुनतरेता पांगथोकदौरिबा मणिपुर असेंबली इलेक्शन पार्टी असिबो माइपाकपा पुरकपा ngamba मियोय खंदुना ऑर्गेनाइजेशन असिबो मपांगल कलहनबा मियोय अमदा सोइदना अथुबा मतमदा प्रेसिडेंट की फॉर्म असि सिनरकपा याबगी ओइथोकपा लेरी हाइरी पार्टी असिगे मनुंगदा प्रेसिडेंट ओइरकपा याय हाइना पानरिबा मियोय सिंह अदो पार्टी असिदा मतम कुइना थबक तौरकपा बीजेपी जनरल सेक्रेटरी एल देवेन सिंह अमसोंग फॉर्मर जनरल सेक्रेटरी समुराई लाटपम प्रेमानंद शर्मा याउरी अदुगा इलेक्टेड एमएलए सिंह मरक्ता एमएलए सापम रंजन सिंह अमसोंग टीएच बसंत कुमार अनि असिसु प्रेसिडेंट ओइना खलकपा याबगी ओइथोकपा लई हाइरी पनबयाई ऑल इंडिया कांग्रेस कमिटी ना मणिपुर की हानगी चीफ मिनिस्टर ओइरंबा ओक्रम इबोबी सिंहबु मणिपुर प्रदेश कांग्रेस कमिटी प्रेसिडेंट ओइना खलक्तुना फम पाइहनखिबा असे कांग्रेस की ओइना अनोबा पॉलिटिकल खोंथांग अमनी हाइरी अदुगा बीजेपी स्टेट यूनिट सिंगी प्रेसिडेंट सिंगी इलेक्शन सिंग असे नेशनल अनोबा प्रेसिडेंट खंड्रिंगै ममांगदा पांगथोक्तुना लाखिबनी अदुबु मणिपुर स्टेट असेदा अनोबा लेंगाक लाकपा अमदी स्टेबल ओइबा मवोंगदा हंजिलकपा असिना मणिपुर की ओइनसो पार्टी असिगी अनोबा प्रेसिडेंट अमा सोइदना हाबलकपा याबगी ओइथोकपा लई हाइरी था असिगी तांग मरीदा युमनाम खेमचंद सिंहना मणिपुर की अनोबा चीफ मिनिस्टर ओइना वसक लौखिबा अमदी गोविंदास कंथौजमना होम पोर्टफोलियो पीदुना कैबिनेट मिनिस्टर नेमचा किबगेन अमसोंग लोसी दिखो सिंहना डिप्यूटी चीफ मिनिस्टर अमदी खुराइजम लोकेनना कैबिनेट मिनिस्टर ओइना वसक लौख्रबगी मतुंगदा हौजिक अनोबा गवर्नमेंट असिगी कैबिनेट मिनिस्टर एक्सपेंशन तौबगी थौरांग असे यामना लूना लेरी अदुबु यामना थाजबा याबा पाउ अमगी मतुंग इन्ना अनोबा चीफ मिनिस्टर वाई खेमचंद सिंहना लुचिंगबा गवर्नमेंट असिगी कैबिनेट मिनिस्टर सिंह एक्सपेंशन असे था असिगी तरानीथोय अमसोंग तरामंगा की मरक्ता तौरकपा याय हाइना पानरी कैबिनेट मिनिस्टर फमगिदमक बीजेपी सिंगी लीडर सिंगदा मणिपुर के एमएलए सिंह लॉबी तौबा हौनख्रे हाइरी अदुबु सेंट्रल बीजेपी लुचिंग सिंगना मणिपुर की कैबिनेट एक्सपेंशन तौबदा मरम चाना निंगथीना एलोकेशन तौरकनी हाइबगी थाजब सिंह थमली हाइरी खुदकी ओइना अथुबा मतमदा अना लयेंग यावरकपा मतमदा मियामदा चथोक चसिनगी खुदोंचाबा पीनबगी पांदमदा स्टेट गवर्नमेंट असिना इम्फाल अमसोंग उखरुल की ओइबा अखनबा हेलीकॉप्टर सर्विसिंग यामना थुबा मतमदा हौदोकलगनी हाइना अनुराग बाजपाई एडिशनल चीफ सेक्रेटरी ट्रांसपोर्ट गवर्नमेंट ऑफ मणिपुरना थादोरकपा चिरोल अमना फोंदोरकली चिरोल असिगी मतुंग इन्ना नौना हौदोकदौरिबा हेलीकॉप्टर सर्विस असी था असिगी तारादगी इम्फालदगी उखरुल अमसोंग उखरुलदगी इम्फालदनी अमसोंग मथक्ता चयोल असिगी युमसगैसा हाइबदी तांग तरामाथोइदा हेलीकॉप्टर अनि हाइरिबा रूट असिदा सर्विस लैगनी अमदी स्पेशल हेलीकॉप्टर सर्विसिंग असी हानना लेप्तना पीरिबा हेलीकॉप्टर से सर्विसिंग अदुदगी मथक्तनी हाइरी नौना सर्विस लैहनगदौरिबा हेलीकॉप्टर सर्विसिंग असिदा पैसेंजर सिंग मिनिमम लैंग्वेज पुगदबनी लगेज पुगदबनी पैसेंजर अमना पुगदबा लगेज असिगी अरुंबा असी किलोग्राम 3 खक्तनी पैसेंजर सिंगना बुकिंगा मरी लेनबा क्वेरी अमदी फ्लाइट स्केड्यूल सिंग डीसी उखरुल ऑफिस ता हांगलिबा नोडल ऑफिसर हेली सर्विस तगी अकुपा मरोल सिंग लौबा यागनी हाइरी Devolution of fund to local self-governance के data मतुंग इन्ना सेनब चही इंकुमजा लिशिंग अनि कुंदगी कुनमाथोइदगी हौरगा इंकुमजा लिशिंग अनि कुनमरी अमदी कुनमंगा फाउबा
haukiba chahi mangada taramanga suba finance commission na recommend tawkiba senfam amasung release tawkiba senfam asi mayek seng na palladuna data adugi matung inna income jalishing ani kunithoi amadi kul humdoi dagi kaithokliba senfam amatta Manipur state ki oina release tawdana lakhibani haina Union Panchayat Minister Rajiv Singh na Rajya Sabhada phongdokre Manipur ki oina taramanga suba finance commission na recommend tawba rural local body ki grant ki senfam sahi income jalishing ani kunithoi amadi kul humdoi dagi ngasi fauba thadoktana leiri haiki Manipur ki rural local body natraga Panchayati Raj institutions singidama taramanga suba finance commission na senba chahi income jalishing ani kundagi kunmathoida recommend tawkiba grant ki senfam ase lupa crore chamago humfutara tare ni haiki mahak na hai senba chahi income jalishing ani kunmathoi amadi kunithoi deso Manipur ki rural local body ki grant ki senfam ase lupa crore chamaga kuntramathoi allot tawbada lupa crore humfu mangaga dismek yankai thadoki adubu senba chahi income jalishing ani kunithoi amadi kulhumdoi gidi tara manga suba finance commission na recommend tawduna allot tawki senfam adu thadoktana lakli haiki asigumba body asigi Manipur ki oina senba chahi income jalishing ani kunithoi amadi kulhumdoi gi lupa crore chamaga kuntra manga income jalishing ani kulhumdoi amadi kunmari gi lupa crore chamaga kuntra taret amadi senba chahi income jalishing ani kunmari amadi kunmanga gi lupa crore chamaga nifu manga allot tawbada lupa ama fauba thadokhidre hairi Ukhrul district ki Litan township ki matangda Litan Saraikhong Tangkhul Naga Khunja Singh amasong Yumlon Naba Kuki Khul Siki Bungi Khunja Singh gi marakta chauna umkhatnarakpa amasong Tangkhul Naga Khunja Singh Kuki Singh na tamthina furakibagi wahauda nakal animakta ngarang numidang wairamdagi hauna tension wangna leirakhibaga loinana district administration mafam aduda public curfew thamjinkhre official source amagi matung inna hai Thaudok adu haukiba thangja namitta Saraikhong Tangkhul khulgi miyoi ama yumlon nabada leiba sikibung kuki khulgi khunja taret nipan lomna tamthina furakpadagi khul ani asigi khunja singge marakta sauba wangkhalakhibani matter ase Litan Saraikhonggi village chief amasong victim gi imung manungna faminaduna customary practice pangthoktuna ngarang loisinaba honakhibani adubu victim gi imung manungna yasinabagi meeting yawba lakhidaba amadi manak nakpada leiba saibung kuki khul khunja kharana Litan Saraikhong village chief ki yum thugaiba amadi mai thaba haurakhi masigi matung tarakpada mafam aduda khundaminariba naga amasung kuki khunja singna nung thomnaba amadi thugai yaikhainaba sing chatharatuna Litan police station mamangda chauna khatna chainabagi thabak sing thoki maram aduna Litan police station da leiba police personnel karisu tawba ngamdana leikhi hairi masigi mathakta khunja singge maraktagi nongmai round kaya Litan police station ge manak nakpada kapthorakhi hairi ngarang numidangdagi hauna militant singna mafam aduda yum kaya su mai thabagi thaudok sing thokhi hairi yum mai thabagi thaudok adu Litan Saraikhong da leiba Tangkhul Naga singgi yum na ayambani ngarang numidang athengbada kuki militant singna Saraikhong khulda changlaklaga yum mai thabagi thabak sing adu chathakibani hairi aduga sikibung kuki khulda leiba yum kharasu masak khangdaba singna mai tharamki hairi social media singda thagalakpa video footage singda Litan da leiba yum kaya afaba khulai paiba camouflage setpa militant singna mai thaba amadi nongmai kapagi footage sing leptana thagatnarakli official oiba pau amana hai mafam aduda makhatana irang thoktanaba ahenba security forces sing thazinduna ngak senbagi thabak lokhatpa hokre amaromda Ukhrul district magistrate Ashish Dasna official oina thokiba prohibitory order amada Bharatiya Nagarik Suraksha Sanhita BNSS 2023 gi subsection 1 of section 163 gi makhada Litan town na koliba mafam singda khundariba khunja sing mayum dagi mapal thokpa thingkibaga loinana lambi asida law and order kairakpa yaba thabak thoram sing
ngarang numidang pung 8 tagi athingba-sing makha taba order ama thokri fauba athingba thamkhre aduga athingba-sing asi government employees amasong security forces ki oinadi komthokli haiki Manipur gi Chief Minister Yumnam Khemchand Singh na ngarang Kuki Zo Legislature amasong Thanlon AC gi MLA Wungjagin Walte Hakchang gi fibam lusilakpadagi ngarang Imphal Airport tagi air ambulance amada airlifted tawduna Delhi gi damak the Medicity Hospital Gurugram da advanced medical treatment tawnabagi damak pukre amadi Chief Minister Yumnam Khemchand na MLA Wungjagin Walte Imphal Airport ta unaduna see off tawkre MLA Wungjagin Walte Megi Inkumjalising ani kulhumdoigi Megi Kangluki Aduda yamna thina soktuna aruba fibamda Delhi da matam kuina layeng luraba matong mahak ki mayumda Churachandpur district ta lakhibani hairi mahak tha asigi tareta hakchangi fibam fatsilaktabadagi Churachandpur Medical College ta pukhatlaktuna hospital asigi intensive care unit ICU stabilization taunaba thamduna lakhibani hairi Chief Minister Y Khemchand na MLA Wungjagin Walte gi hakchangi fibam adu ngarang numidang chupa yengsinduna laiki madugi matungda advanced life support yauba ambulance ama doctor singa loinana Imphal dagi Churachandpur da thaduna MLA Wungjagin Walte Churachandpur Medical College dagi lokhatlaba matung Chief Minister na air ambulance ama sinduna MLA Wungjagin Walte Delhi da pukhibani hairi MLA Wungjagin Walte gi hakchangi fibam hauzik khara fagatli hairi Chief Minister Yumnam Khemchand Singh na Imphal Airport ta MLA Wungjagin Walte ga unakhiba aduda naba faduna thuna halau haina wish piki Manipur Police ki ngasi ayuk thokpa bulletin amagi matung inna Manipur Police amasong Central Security Forces singi apunba khutpu amana Tengnopal District ki Tengnopal Police Station na konba Molnom amasong Molnoi khul singi akoibada chathakiba counter insurgency operation da lalhoba singna saramba temporary camp thugaiduna military equipment amadi khutsu khutlai kaya fagat pangam khre hairi security forces na fagatlaba khutlai sing adudi AK rifle ama pistol ama improvised mortar ani single barrel rifle ama live improvised mortar bomb ani 7.62 mm ammunition tara IED wire bundle single loinana IED saramari fagat pangam khibaga loinana fagatlaba IED sing asoi angam yaudana mafam aduda dispose tauki hairi Security Forces ki ani suba search operation da None district ki Nungba police station na konba Taikhang amasong Lenglon khulgi mafam singda chathakiba search operation da Security Forces na magazine ga loinana 7.62 mm AK-47 rifle ama magazine ga loinana US carbine M2 ama magazine yauba 22 pistol ani DJI drone ama 8 mm blank rounds mari 5.56 mm round tarataret 7.62 mm AK-47 rounds nifutaret 9 mm carbine ball rounds nipan 7.62 mm SLR ball rounds mapan 12 bore cartridge taret bofeng radio sets ani amasong cortex wire singni haidi Chief Minister Yumnam Khemchand Singh na luchingba anoba Manipur gi popular government asida Kuki Zo Furup ki MLA Nemcha Kipgenbu Deputy Chief Minister oina hapkhiba amadi MLA LM Khauti amasong MLA Ngursanglur Sanate nauna semliba government asida support tawriba asi akanba mawongda condemn tawi hairaduna Indigenous Tribal Leaders Forum ITLF ki luchingba sing Gingjang Woljong na Kuki Zo Legislature ahum asina makoigi community singbu miraibani haina fangdokli Paumi Singh da mahakna fangdokladuna Kuki Zo MLA Singh na Manipur gi anoba popular government asida yauridabani maramdi Kuki Zo Council na karigumba Kuki Zo MLA Singh na
Manipur के पॉपुलर गवर्नमेंट सेम्बदा सरुक यारबदी तुंगदा थोरकदबा अफफत्तसिंगे दायित्व मसा मसाना पुजोगदबनी हाइना लाउथोकिबा लेख्रे इनकम जालिशिंग अनि कुलहुमदोइगी मे अहुमदगी कुकी अमसोंग मैतै की मरक्ता लेरिबा क्लाश असिदा कुकी जो चनी हेन्ना सीख्रे मियोय लिशिंग तरेट रोमगी युमकई मै थादोपिदुना मांग ताखनख्रे अमदी कुकी जो लिशिंग निफु मयुम मैकई लेतदुना IDP ओइना लेरी असिगुम्बा थौदोकसिंग थोख्रबसु कुकी जो MLA सिंगना मैतै कम्युनिटी गा चटमिनबा पामली हाइकी हंदक चुरचानपुरदा कुकी जोना खुंदारिबा चिंगी डिस्ट्रिक्ट सिंगदा चथकिबा खोंजंग अदो वायलेंस की एक्ट नत्ते कुकी जो मियांगी थमोइदा लेरिबा खुइसाउनबा अमदी MLA अहुमदा पेंदबसिंग फोंदोकपनी हाइकी ITLF ना नौना सेमलिबा लेंगाक असिदा थाजबा थमदे मखोइना तालिबा सेपरेट एडमिनिस्ट्रेशन की दाबी असे लेप्तना चथकिगनी अदुगा कुकीजो MLA सिंग असिना गुवाहाटी दा पांगथोकिबा मिफमदा लुंगथु रिजोल्यूशन निंगसिंग फमथोई हाइना गिंजा वॉलजोंगना फोंदोकी म्यांमार की इंडिया का ताइनबा बॉर्डर परिंगदा कैंप सिंग सादुना ऑपरेट तौरिबा इंडियन ओरिजिन इंसर्जेंट ग्रुप सिंग मथक इंडियन आर्मी ना म्यांमार की ngमखै लानसिंदुना ड्रोन बॉम्बिंग सिंग तोइना तौदुना लांदाबदगी लेबाक अदुगी सोवरेंटी ngakpa ngamdre haina akanba mawongda yaninगदबा फोंदोरखले म्यांमार की न्यूज एजेंसी मिगीमाना रिपोर्ट तौखिबगी मतुंग इन्ना फेब्रुआरी अमगी नोंगालमदाई पुंग अहुमलोम ताबदा 500 टाउनशिप की याइथायोक खुलदा इंडियन आर्मी ना ड्रोन बॉम्बिंग तौदुना लांदारखी हाइरी रिपोर्ट असिना हाई म्यांमार बु निंखा तंबा लेबाक अमनी हाइना क्लेम तौजरिबा मिलिटरी जंट की लेंगाकपा सिंगना ngमखै लाना लांदारखलिबा असिदा ngakthokpa ngamdre amadi yumlon nariba China Thailand amasong Bangladesh kumba leibak sing asina hanjin hanjinna ngamkhai lana landabagi fiwan ase oiramlagadi kari oiramgadagi haina phongdorakli leibak amana international norm and standard thugaiduna leibak adugi hojik oiriba military gi asonba asigi khudong chaba loduna violence achi sathabani haina masak maming takthokdaba naga politician amana agency asida phongdorakli panbayabadi mamang chahi inkumja lishing ani kunmanga gi July 16 gi attack adugi matangda matam aduda ULFA aina thodok aduda lalholop asigi lieutenant general Nayan Medhi Allies Nayan Asom Sikhi mahaki mathau mangam pangthokre makha taba attack ta lalholop asigi brigadier Ganesh Asom amasong Colonel Pradeep Asom Sikhi haina phongdokli Manipur Police amasong Central Security Forces ki apunba team amana ngarang Kangpokpi District ki Kangchuk Police Station ki manung chanba Olmon Songlung amasong Langjol Khul Singgi Chingmaida Paktaknana Lam Ekar Kuntareta Ain Kaina Tharamba Popi Pambi Sing Yanthatuna Manghanta Khankibaga Loinana Mafam Aduda Saramba Lautang Shang Manga Maithaduna Manghanki Amadi Security Forces na makata na thiba humbagi thabak chathabada mafam adudagi thumbora amaga loinana fertilizer bag manga amadi two-wheeler kenbo naik ama fagat pangam ki hairi Manipur Veteran Cricket Association sinduna chatliba thasigi maridagi hauraga Langthabal Public Ground da chatharakliba tarahumdoi suba T20 Manipur Veteran Cricket Tournament ki ngarang sanakiba match da match number taramatoida SNC Sangai Pro amasong YUCC Kwakaithel Bairangpurel ga sanakiba match adugi Chayet Nabasing Tournament Committee MVCA na kupna khannaraba matong match ado YUCC Kwakaithel Bairangpurel na winner oire haina lauthokre Resilakpada maru iba pau amukahanna
Kizo miyamna Imphal da lakpa matamda thoglakpa daita pumba anoba lengak asina pugani haina CMY Kemchan Singna phongdokre. Manipur State ta BJP na luchingba anoba government ama semkhaba matungda party asigi anoba president athuba matamda khallaba yai hairi. Manipur gi anoba lengang asigi cabinet extension tha asigi tangtara nithoi amasong tangtara mangagi marakta tauraba yai haina official oiba pau amana phongdorakni. Manipur government na Imphal amasong Ukhrul gi oina akhanaba helicopter service hudokladani hairi. Amadi Manipur gi oina rural local bodies singi semba chahi income jalishing ani kunithoi amadi kunhumdoi dagi hauna senfam amata thadokri haina union minister na phongdokre. Pungjab sifawbagi oina ISCOM na sandokshaba Manipuri news matang asida lojare makhataba pawgidamak ISCOM mit yengtaduna lebiyo.